UKNA ahum fare suspension of operation taunabada yaudaba UKNA gi army chief ki Churachandpur da laiba yumda ngarang numidang athengbada Assam Rifles ki kangbuna operation chathabada lup asigi Meeoi ahum fare haidi faraba Meeoi ahum adu thadorakadabani haiduna masing ngamlaba kuki gi nupi nupasingna police station da thomjenduna protest tawkre AR na fare hariba makhoi ahum adugi maming matha amasung kari fam paibagi haiba hojik fawba takthorakpa leitri ki da mateng panganu Inpui liang mai dong mai amasung jeme furuf ki Meeoi singna kuki furuf ki Meeoi singda mateng panglamba thoklabadi yeknabo oina lawgani haina working committee JTC Manipur na thadorokpa cherol amana phongdurakli cherol asin hai hojik Manipur da oiriba phibam asi yenglaga kuki da mateng pangbasing nagagi mayokta leibani lawgani hariba Meeoi sing adugi mathakta JTC Manipur na matik chaba thabak lokhutgani hari naga singna fajin ki bakuki taraga mari thadokadabani haina ITLF ki khongjang hokhrei Haukiba May Taraga Humdoida Naga Singna Fazin Kiba Kuki Jo Meeoi Taraga Mari Adu Kudakta Thadokadabani Amasung Kuki Jo Pastor Hat Kiba Thaudo Adugi Justice Fangangadabani Haina ITLF ki Women's Wing na Haukiba Jun Ani dagi matam kaktaba Darna ki khongjang changsinkre demand sing asi fangdriba fawwa khongjang asi handokphagi wafam leiti haina ITLF na thadorakpa cherol amana hairi Cherol asina makata na haribana crime asi thokiba cherol ahum helabaso lenga ki maikai degi wan thok leiba action amata lokhatpa udri mihat adu kanana chathabano haiba hojik fawwa chapchana khangmangamdri aduga nakal amadana kuki taraga mari adu hostess oina fazin kiba asina kuki jo community sing amasung imung manungda hainingai leitan awaba mayoknare Senapati District Student Association ki maikai degi kuki jo sing adu hojik fawwa fazinduna thamlibasi leibasi ki leiriba law asi khongaunabani Loinana Indian State Asig Authority Sing Bahak Theng na Ching Singna Bani NACN IM Amasung Masigi Proxy Outfit Ama Oriba JLF K na Pastor Ahum Hat Kiba Amasung Senapati District Student Association na Haujik Chathariba Hostess Crisis Asida Lauriba Thawong Sing Asi Akan Bamong the condemn Tawi Maramaduna Fazin Kiba Kuki Jo Taraga Mari Adu condition Amata Yaudana Thuba Thadoraka Dabani Pastor Ahum Asi Buhat Pada Chenaba Amadi Kuki Jo civilian Sing Faba Amasung detain Tauduna Thamliba Sing Adu the Chenava Sing Faduna Matik Java Action Lokut Kadabani Fazin Kiba Hostess Sing Adu Asoyangam Yaudana Thadurangaba Amasung victim Sing Asigi Justice Fangnaba Prime Minister Amasung Union Home Minister na Kudakta Miying Changduna Thabak Paikat Kadabani Senapati District Student Association Yauna Ainet Yadaba Thabak Thawong Sing Asida Chenariba Kudingmaki Matakta Angyoiba Thabak Sing Lakhut Kadabani Kuki Hostess Taraga Mari Adu Thadokriba Fawba Amadi crime Adu the Chenariba Singi Matakta Justice Phangdriba Fawba Khongjang Asi Makhata na Chathakigani Mafam Khangdana Lairiba Naga Taruki Matang the Lenga ki Chapchaba report Jun Nipan the file Taunaba High Court na Khangan Crane Haukiba May Taraga Humdoida Kangpupi District Manung Chanba Lalun Bai Fe Kuki Kuldagi Fakiba Konsa Kulgi Pastor Ani Yauna Naga Micham Taruk Fakiba Dugi Hojik Fawba Mafam Khangdana Lairiba Sigi Matang the Lengakna Kari Karama Thabak Thoram Sing Lakhat Libagi Haibadugi Chapchaba report Amatha Sigi Nipanda Manipur High Court da submit Tarakna Bangasi Court Asigi Maikai Digi Manipur Lenga ki Chief Secretary the Khangan Kray Kuki Khulai Paiba Signa Fakibadagi Hojik Thiba Khangdana Lairiba Naga Taruk Adugi Matang the Naga Lawyers Forum Manipur ki President su oiriba advocate Ma Khapaina petitioner oiraga High Court of Manipur da Tharakiba PIL amaga mari leina ngasi court asigi Justice M Sundar amasung Justice A Bimol anigi division bench amada hearing chatharaba matungda court ki maikai digi directive adu pikhibani ngasi High Court asigi court number 1 da chathakiba hearing aduga mari leina petitioner ki maikai da lepkhiba advocate D Julius Riamai na Paumi Singh da haikibada haukiba May Taraga Humdoidagi kuki militant Singh na fakiba Naga Taruk Adu Hojik Fawba Sikre Natraga Hingli Haiba Amata Khangdana Leiri Masina Maram Oraga Thogdo Aduga Mari Lainana Thakiba PIL Ama High Court of Manipur na admit Tawkibaga Loina Ngasi Court Asigi Chief Justice M Sundar Amasung Justice Ahanthem Bimol Anigi Bench na Lokhatuna Khanganki Ngasi Chathakiba hearing Aduda Thogdo Asigi Matangda State Lengana Hojik Fawba Paikhaliba Thabak Thoram Singi report Haibadi Action taken report asitha asigi nipan fawbugi manungda court asida pikhalangnaba case asigi respondent oriba Manipur lenga ki chief secretary da khangan kray thaudo asigi matangda lenga ki maikai digi thadorakiba press release amada hojik fawba mafam khangdana leiriba naga taruk asigi matangda thijinaba amasung thaudo asida kana chenaribagi haibadu chapchana khangdoknaba NI da sinakre haina phongdokraba sung asi court chathakiba hearing aduda lenga ki mohut siliba deputy solicitor General of India gi maikai digi naga micham taruk fakiba thogdok tubu thijinaba hauzik fawbagi oina state lengak tagi makhal amatagi intimation NI da phangba leitri
Statement asi court ki order da record tawkhre case asi karamba maikei da lakani haibadu lakliba ningthokaba numit June 9 da yengminarasi haiki panba yabadi Joint Tribe Council gi maikei digi mafam khangdana leiriba Naga taruk asigi matangda India gi Prime Minister amasung Home Minister na akanman mi ing changbiu haina June amada memorandum pisinba leikrabani Airport tagi drug fagatkhre Imphal gi Birti Kendra International Airport tagi Meeoi ani brown sugar kg 4.100 ka kona na fare hari police ki pauna haribana drug ka kona na farba Meeoi sing adudi Imphal iski kyam gai Muslim gi kyam gai oinam lokol dagi KS Sabir Ahmad kungamari apokpa KS Burhanuddin amasung Syed Sabir Ali kungataruk apokpa Syed Nazuf Ali kawi makoi ani ngasi ayuk Birti Kendra International Airport tagi Indigo flight ta Kolkata tamna chatkhigabani adubu airport ta duty tariba CISF ki kangbuna makoina purakhiba luggage sing adu X-ray machine da scan tawbada brown sugar sing adu yaromba thengnabadagi fagatkhibani hairi Churachandpur dagi Mizoram tamna chatkhiba truck amada purakhiba lupa crore 6.70 henbagi drug fare Mizoram police na state aduda drug ki mayokta chatharakhiba drive ki manung chana Churachandpur district dagi Mizoram gi Aizol tamna lakhiba Asoka Leyland truck amadagi yamlaba drug sing Fagat pangamkre hari Mizoram police ki pauna hari bana faraba sing adudi lupa crore 6.68 longi value oigadaba morphine kg 6.680 ga 3 amasung lupa lakh 2.4 gi value oigadaba heroin gram 12 ni faraba polam sing asi punna market ta lupa crore 6.70 rongini drug sing adu purakhibaga mari lainana Meeoi ahum sufare faraba sing adudi Assam gi Karvi Anglong dagi truck driver Raju Giri kuntragani thoi Assam gi Nagam dagi Karnamani Das kungataru amasung Assam gi Kamruf Metro dagi Ganesh Das nifu kawi faraba Meeoi sing adugi mathakta Saitwal police station da case ama register tawduna drug trafficking network adugi matangda investigation chathaba HOURE hadi panbe yabadi haukiba June amada su Mizoram gi Saitwal district executive force na Churachandpur district tagi Aizol tamna lakhiba amuba machugi Bolero Neo MN01 AX0569 dagi market lupa crore 1.17 gi value oigadaba yamlaba drug ka kona na Churachandpur gi Solbung village tagi Nancy Haukif yankhaga mathoi apokpa Jangseng Haukif kauba nupi ama phakibagi thodok leikrabani samgi emergency assembly mifam na laukiba waref ki matungina Imphal ukhru lambida Naga victim taruki family sing unaba lakre Kuki militant sing na Naga micham taruk hostage oina fajin khiba sigi matangda ansamna Manipur government amasung mari leinaba authority singda pikhiba ultimatum gi matam loikhibaga loinina ngarang tangkhul katam naw Saklong na host oiduna Ukrul district headquarters ta hojik oirakliba fibam sing asigi matangda mifam pangthokduna khanakre loinina mifam aduna Naga taruk mafam khangdana lairiba siga mari lainana action committee semduna makha taba khongjang sing changsinnanaba warif naki cherol asina makha tana haribana ansamgi maikai degi Naga micham taruk adugi matangda chapchana khanganaba lengakta matam thakrabasu sarkar gi maikai degi makoi sing adugi safety kadai da leibage amasung hojik kari fibam da leiribage haibigi matangda Naga miyam amasung makoigi imung manungda chapchana khangalakpa tawdri Sanglaba matam kaya asilenga ki maikai degi tumina leishinba amasung makoi sing adu aswai angam yaudana thadoknabagi damakta miyam khangna thabak amata paikhatana leiriba sina victim family amasung Naga miyamda langtaknaba amasung awaba kaya mayoknare maram aduna haukiba May 13 gi nungthil pobofta KNFP amadi leilon wifi kunja singna phakiba Naga micham taruk adugi matangda government ki maikai degi chapchaba ama khanganbaga loinana makoi sing Naga miyam amasung imung manungda sinagadabani haina ansamgi emergency presidential council na lauki waref adu mapung fana sawatki loinana ngasi June 3 asi association asigi unit singna Ukrul Imphal National Highway 202 asi fauraga Imphal tamna chatlaba matung Naga hostage taruk adugi imung manung sing Makhan village ta unaba yauna makata na akan makhongjang kaya sangsinba haina su waref lauki Ansamgi Presidential Council na khongjang asiga mari lainana state government boycott tawbagi matang adudi hena effective oina pangthoknabagi damakta makata na khananabagi waref lauki loinana Ansamgi Executive Council amasung unit ki matangda mari lainaba stakeholders singa khananainagadawriba asida mapung fana saugatnaba waref lauki lairiba fibam asiga mari lainana action committee ama semba haina waref lauki ansamna changsilakadawriba khongjang asigi manung chana Makhan Naga victim tarukki imung manunggi Meeoi sing unanabagi dama Ukrul Imphal National Highway 202 asi fauduna chanaba honabada thoglakpa afafatagi thodang pumbalaingakna pugadabani Fajin khiba Naga taruk adu thadoraktriba fauba amasung thaudo adugi justice phangdriba faubada democratic oiba amadi santi oiba mawongda khongjang sing changsenba haina su yanaki Ansamgi emergency mifam na laukiba waref ki matung ina ngasi NH 202 Ukrul Imphal lambida
ꯃꯥꯁ ꯔꯦꯂꯤ ꯑꯣꯏꯅ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯁꯤ ꯏꯝꯐꯥꯜ ꯐꯥꯎꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯚꯤꯛꯇꯤꯝ 6 ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯒꯅꯤ꯫ ꯑꯟꯁꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯥꯒꯥ 6 ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯑꯃꯁꯨꯡ ꯃꯈꯣꯏ 6 ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄ ꯈꯣꯡꯆꯠꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯏꯖꯤꯡꯗ ꯗ꯭ꯔꯒ ꯐꯥꯕ ꯆꯠꯄ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯑꯃ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯤꯔꯦ, ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯦꯛꯌꯨꯖ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯐꯥꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯗ꯭ꯔꯒ ꯐꯥꯕ ꯆꯠꯄ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ ꯑꯃ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯤꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯣꯄꯔꯦꯁꯟꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯏꯔꯣꯝ ꯁꯨꯔꯦꯁ ꯀꯧꯏ, ꯍꯕꯤꯜꯗꯥꯔꯅꯤ, 3ꯁꯨꯕ ꯑꯥꯔꯕꯤꯗꯒꯤ ꯍꯧꯖꯤꯛꯅ ꯊꯧꯕꯥꯜ ꯀꯃꯥꯟꯗꯣꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯗꯒꯤ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯂꯩꯉꯣꯏꯖꯤꯡꯗꯒꯤ ꯑꯦꯝ.ꯗꯤ. ꯅꯥꯎꯕꯤ ꯑꯦꯂꯥꯏꯁ ꯃꯍꯤꯜ 25 ꯑꯃꯁꯨꯡ ꯃꯣꯏꯖꯤꯡ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯁꯜꯃꯥꯟ ꯈꯥꯟ 30 ꯀꯧꯏ꯫ ꯉꯔꯥꯡ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯖꯤꯡ ꯃꯤꯅꯥ ꯕꯖꯥꯔ ꯊꯣꯡꯈꯣꯡꯗ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯆꯠꯊꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏ 2 ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯝ.ꯗꯤ. ꯅꯥꯎꯕꯤ ꯑꯦꯂꯥꯏꯁ ꯃꯍꯤꯜ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜ ꯁꯨꯔꯦꯁꯄꯨ ꯊꯥꯡꯅ ꯊꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯧꯔꯒ ꯃꯔꯥꯜ ꯂꯩꯕ ꯑꯦꯝ.ꯗꯤ. ꯅꯥꯎꯕꯤ ꯑꯦꯂꯥꯏꯁ ꯃꯍꯤꯜ ꯑꯃꯁꯨꯡ ꯁꯜꯃꯥꯟ ꯈꯥꯟ 2 ꯑꯗꯨ ꯃꯈꯣꯏꯅ ꯇꯣꯡꯂꯛꯈꯤꯕ ꯑꯜꯇꯣ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN01EK3089 ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤ꯫ ꯁꯣꯛꯂꯕ ꯍꯕꯤꯜꯗꯥꯔ ꯁꯨꯔꯦꯁ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯒ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯀꯣꯔ ꯔꯨꯟ ꯑꯦꯟ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯈꯣꯏ 2 ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯊꯧ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗ ꯉꯔꯥꯡ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯅꯦꯜ ꯍꯕꯤꯜꯗꯥꯔ ꯈꯣꯏꯔꯣꯝ ꯁꯨꯔꯦꯁ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯨꯜ ꯑꯣꯐ ꯂꯣꯗ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯕꯨ ꯗ꯭ꯔꯒ, ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯆꯠꯊꯕꯅꯤ꯫ ꯆꯥꯎꯈꯠꯂꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯄꯔꯁꯅꯦꯜꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕ ꯑꯁꯤ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯕꯤꯜꯗꯥꯔ ꯈꯣꯏꯔꯣꯝ ꯁꯨꯔꯦꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯤꯖ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨꯗ ꯀꯝꯃꯤꯇꯤ ꯑꯁꯤꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯏꯁ꯭ꯋꯔꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯊꯨꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯊꯧꯑꯣꯡꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕ, ꯁꯥꯟꯇꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯍꯥꯔꯃꯣꯅꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯣꯅ ꯌꯥꯕ ꯃꯑꯣꯡꯗ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯨꯖꯥꯐꯔꯅꯒꯔꯗ ꯁꯦꯜ ꯄꯤꯗꯕꯒꯤ ꯗꯣꯛꯇꯔꯅ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯃꯈꯣꯡ ꯑꯃꯨꯛ ꯍꯟꯅ ꯊꯨꯗꯦꯛꯈ꯭ꯔꯦ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯁꯨꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯒꯤ ꯃꯈꯣꯡ ꯑꯃꯨꯛ ꯍꯟꯅ ꯊꯨꯗꯦꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯨꯖꯥꯐꯔꯅꯒꯔꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯊꯛꯇ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤꯅ ꯗꯣꯛꯇꯔꯗ ꯂꯨꯄꯥ 25,000 ꯄꯤꯕ ꯉꯝꯈꯤꯗꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯡ ꯊꯨꯗꯦꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯨꯖꯥꯐꯔꯅꯒꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯂꯦꯛꯇꯣꯔꯦꯠꯇ ꯆꯠꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯜ ꯐꯪꯍꯟꯕꯤꯅꯕ ꯋꯥꯀꯠꯈꯤ꯫ ꯊꯥ ꯑꯃꯔꯣꯝꯗ ꯃꯃꯥꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯈꯣꯡꯒꯤ ꯁꯔꯨ ꯇꯦꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯖꯔꯤ ꯇꯧꯕ ꯃꯊꯧ ꯇꯥꯈꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 25,000 ꯄꯤꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯗꯣꯛꯇꯔꯗ ꯂꯨꯄꯥ 9,000 ꯈꯛ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯋꯥꯠꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯍꯥꯞꯂꯛꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯇꯧꯕ ꯆꯠꯄꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯗꯣꯛꯇꯔꯅ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯃꯨꯛ ꯍꯟꯅ ꯊꯨꯗꯦꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔꯗ ꯋꯥꯀꯠꯄꯒ ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯋꯥꯀꯠꯈꯤ ꯍꯥꯏꯔꯤ꯫